Manipur lengaki mai kai degi Lanmei thawa thingna kan session thawang lakwat lingai serak tangarang numidang athengmada impan Moreh Lambi Paringda serukta angaku phang Lanmei Chakhre Lanmei Chakhre ha pau hek phangbaga manak nak leiba mioi kya tholoktuna Lanmei edu kanna bonaki adu moinamak Lanmei edu Paksanna sakibana muthat pangam khide haide tungda fire service ki kangbu lakto Lanmei muthat pa adu mateng pangki haina su pau asin makha tari ningsing bayabade Manipur lengaki mai kai degi chief minister Nongthongmam Birena Lanmei thawa thingna kan session thawang lakwat kiba loena ngasi numit khani gi mamangda chief minister banglo da pangthokhiba Matauram amada forest amasung fire service kangbuda Lanmei salakpa matamda Lanmei muthatpa sinnagadaba tongan mamakhangi matamga sunaba khulai sing kusinnakiba leikrabane hairiba khulai sing adu hek kusinnakiba loinana langoni area da Lanmei salakpada hairiba khulai sing adu sinnaduna Lanmei muthatkibasu leikrabane serek asida forest and environment minister ts tongam bisojit nasu singa Lanmei sakpa sing thingnaba forest guard singda mikup nahom singna ngak senaba poktak pikhiba loena makhoi sinnagadaba khulai sing nongmei faw kusinnakiba leikrabane matam khurgi mamangai minister Nongthongmam Lanmei thaba mioi sing mathakta kan baserak pigin hena laukthokhiba loena Lanmei thaba senaba mioi sing masak tak pangam labdi lupa lak ama phawgi mana pigin hena su laukthokhiba leikrabane